Thaina mamangayda apikpa khunggang amada pukchel sengba minungsi leiba nupa ama leirami. Mahaki mamingse Simon kaurami. Mahak pukchel sengbata nate thaujalsu asuki matik lei. Mipum khudingmakna mahaki samjaba mataududa kalakna pham oinai. Mahak masagi mapot masaibu seksinna luna thamjarami. Aduga atopa misingi mapot masaida phanayamna arang arak oiragasu kalakpa karisu phauramde. Adubu yamna nokningliba wafamdi. Mahaksi huranba imungi miyoy oirami. Nungthilgi matamda mahaki mapa amasung mayamba anina khunggang kayadagi haisingna potchay kayamarum huralammi. Aduga amuk ahinggi matamda huralakpa potchay singdo yonthoklammi. Asa athak kayamarum saraga nungay thokpa pamba kangbu oirammi. Tauriba matausi tasengnamak Simon di pamjaramde. Maramasina nongmadi ahauba asa athak mayamdo Simon na yenglaga hairami. Ay masigi sinjaksingse saba pamde. Wadu tarubada masama uparaba Simon gi mapa Peter na asumna khumlammi. Kari haiba? Asok haukraba mathil sibu chaningdi haiba. Ha, pare pare. Adudi nangi chanabado aingonda piro. Ay loinamak chathoklage. Wafamdu tarubada mayang yamna kangba Simon gi mayamba Victor na amuk saungna khumlaklammi. Karino pabung na haridubo. Yengo. Aikhoi sida leiriba mayam sidagi aina khwaidagi kangba helibani. Aduna Simon sanabado aingonda sino. Mama Ketina amuk hairaklammi. Simon, karino nangna tawriba sibo? Asa athak mayam sibu saningdriba sibu karigino? Simon nungaitana khumlammi. Ima, masidi afaba sinjak natte. Mapal thongda masigi chana thaknaba singse hauba taragasu pap chengedawriba mayamdo ai pamde. Sumaina huran chithi tawraga phanglakpa selfamna hingba punsise ai tasengna pamde. Madugi saruk napi tang charaga kanadasu minamba yaudana hingba pusido ai pamjai. Wadu tarubada mapa Peter na noklaga khummi. Kari haiba? Masidagi hene nungaiba punsibu kadaidagi laurugadoribano? Yengo, sana lupa kayamasu huralakpadagi upusida so sena losilaga lairibani. Aduga asa athaksu inakhunba amadagi tabanatte. Sudana nungaiba punsi haibado masinine. Sidagi hene nungaiba kadaida thiruni. Wafamdu tabada Simon saungna haugatli khonjel haungna hairami. Aigi wase kanamatana tabidaba natro. Hayengdagidi ai isagi oiba punsi ama semjanaba yumse thadoklaga chatkrage. Masigumba puksel mangbagi thabakse ai pamde. Mayamba Victor na karemnaraga hairami. O semjaruro nang ama yumdagi chatkiba haibase aigidi laibak yamna phagadoribani. Karigino haibada nangi chanaba sarukto aina loinamak chaba yaredana. Peter na amuk sauna khumlakhi. Kari haiba? Huranbadi aina hena huralaga nangna mahaki saruktu chagadoriba. Mado chaba yaroi. Aigi saruk oigadoribani. Asum haina makhoi khatnarami. Tanjaduda mamana amuk sauna hairammi. Hai karam sawasa tumena amukta layuse. Imungi oiriba mataududa Simon maru lukthana mahaki kada tumin changkhre. Mathangi numitta Simon ayuk nganna haugatlaga poyom khara yomsilli. Thangnaba khul tamna anauba punsi amasung minamba yaudana hingnabagidamak khongsalaklammi. Khuldu yaurabada kari thabak sugadabano khangdabana Simon matha sarammi. Asumna wakhalda khanjarammi. Ay sanaba sinpham amadi tawdaba yade. Aduga ngasigi ahingsigi tumpham chafamsu thidaba yade. Haujik ay karamna thabak phangni. Asumna khalingai khanghaudana Simona leiriba maikai adomda hanubi amakhak polang amada sem mayam amakhak puraga laklammi. Hanubi du nung amada thengjinbadagi khongpham sahaudabadagi mahakna pariba polangdo laimai da haidokre. Hanubi do yamna pakhatna hairami.
ꯑꯩꯒꯤ ꯁꯦꯝꯁꯤꯡꯁꯤꯗꯤ ꯂꯩꯃꯥꯏꯗ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯦ꯫ ꯁꯥꯏꯃꯣꯟ ꯄꯟꯊꯕ ꯇꯧꯗ ꯁꯦꯝꯁꯤꯡꯗꯨ ꯈꯨꯝꯒꯠꯄꯤꯔꯝꯃꯤ꯫ ꯁꯥꯏꯃꯣꯟꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯍꯅꯨꯕꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯇꯤ ꯀꯌꯥꯗ ꯊꯧꯖꯥꯜ ꯍꯩꯔꯕꯅꯣ? ꯅꯍꯥꯛ ꯆꯥꯛ ꯂꯥꯝꯕ ꯃꯥꯅꯁꯨ ꯎꯏ꯫ ꯁꯦ, ꯃꯁꯤꯒꯤ ꯁꯦꯝꯁꯦ ꯅꯪ ꯆꯥꯖꯔꯣ." "ꯑꯕꯣꯛ, ꯑꯩ ꯃꯁꯤꯒꯤ ꯁꯦꯝꯁꯦ ꯆꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯗꯤ ꯅꯍꯥꯛꯀꯤꯅꯤ." ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯁꯦꯡꯂꯕ꯭ꯔꯥꯅꯦ? ꯑꯩꯉꯣꯟꯗꯗꯤ ꯅꯍꯥꯛꯁꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯅ ꯎꯕꯒꯨꯝ ꯇꯧꯏꯗ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯏꯃꯣꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯝꯃꯤ, "ꯑꯕꯣꯛ, ꯑꯩ ꯆꯥꯛꯄꯨꯗꯤ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯌꯥꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ." ꯍꯅꯨꯕꯤꯗꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯃꯁꯤꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯄꯤꯕꯅꯦ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏꯔꯒꯁꯨ ꯅꯍꯥꯛꯀꯤ ꯄꯨꯛꯇꯨꯅ ꯈꯣꯡꯂꯛꯂꯤꯕꯗꯣ ꯑꯩꯁꯨ ꯇꯥꯔꯦꯗꯣ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯥꯏꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯍꯣꯏ, ꯑꯕꯣꯛ, ꯑꯩ ꯆꯥꯔꯒꯦ." ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯆꯥꯔꯣ ꯆꯥꯔꯣ, ꯅꯪꯅ ꯑꯄꯥꯝꯕ ꯃꯈꯩ ꯆꯥꯔꯣ꯫ ꯀꯣꯟꯅꯗ꯭ꯔꯒꯁꯨ ꯑꯩꯅ ꯅꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯄꯤꯒꯗꯧꯔꯤꯕꯅꯤ." ꯆꯥꯛꯂꯒ ꯂꯥꯝꯕꯅꯦ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅꯦ, ꯁꯥꯏꯃꯣꯟꯅ ꯍꯅꯨꯕꯤꯗꯨꯒꯤ ꯁꯦꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯏꯃꯣꯟꯒꯤ ꯃꯇꯧꯗꯨꯗ ꯍꯅꯨꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ, ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯈꯤ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯄꯨ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ." ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗ ꯁꯥꯏꯃꯣꯟꯅ ꯈꯨꯝꯃꯤ, "ꯑꯕꯣꯛ, ꯑꯩꯗꯤ ꯈꯨꯜ ꯊꯪꯅꯕꯁꯤꯗꯒꯤ ꯉꯁꯤ ꯈꯛꯇꯪ ꯂꯥꯛꯆꯕꯅꯦ꯫ ꯃꯐꯝꯁꯤꯗ ꯑꯩꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃꯇꯪ ꯁꯨꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯊꯤꯒꯗꯧꯔꯤꯕꯅꯤ." "ꯑꯣ, ꯅꯨꯄꯥꯃꯆꯥ, ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯁꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯕꯛꯇꯣ ꯁꯨꯕ ꯌꯥꯅꯤ꯫ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ, ꯇꯨꯝꯅꯕ ꯑꯕꯣꯛꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯒꯅꯤꯗ." ꯋꯥꯐꯝꯗꯨꯗ ꯁꯥꯏꯃꯣꯟ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯑꯕꯣꯛ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯁꯥꯏꯃꯣꯟꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯑꯣꯏꯕꯅ ꯁꯥꯏꯃꯣꯟꯕꯨ ꯃꯆꯥ ꯁꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯒꯤ ꯊꯧꯖꯥꯜ ꯍꯩꯔꯕꯤ ꯃꯇꯧꯗꯨꯗ ꯁꯥꯏꯃꯣꯟꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯣ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯕꯣꯛꯅꯣ! ꯑꯩꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤꯔꯤꯕ! ꯃꯍꯥꯛꯀꯤ ꯂꯃꯟꯁꯦ ꯑꯩꯅ ꯁꯤꯡꯕꯁꯨ ꯉꯝꯒꯗꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ." ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯥꯏꯃꯣꯟ ꯎ ꯌꯥꯟꯕ ꯀꯛꯄꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯆꯥꯛꯉꯟ ꯆꯥꯔꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯎꯁꯤꯡꯗꯨ ꯅꯣꯡꯃꯗ 5-5ꯃꯨꯛꯀꯤ ꯆꯥꯡꯗ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯗꯨꯗ ꯑꯀꯛꯄ ꯎꯁꯤꯡꯗꯣ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯍꯅꯨꯕꯤꯗꯨꯗ ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃꯗꯤ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯏꯃꯣꯟꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯝꯃꯤ, "ꯉꯔꯥꯡꯁꯨ ꯑꯩ ꯎ ꯃꯌꯥꯝ ꯑꯃꯈꯛ ꯌꯣꯜꯂꯒ ꯁꯦꯜꯗꯤ ꯐꯅꯌꯥꯝꯅ ꯇꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯍꯦꯟꯕ ꯎ ꯈꯔ ꯌꯥꯟꯗꯕ ꯌꯥꯗꯦ꯫ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯌꯥꯝꯅ ꯄꯨꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯕꯣꯛꯅꯁꯨ ꯁꯣꯏꯗꯅꯃꯛ ꯍꯔꯥꯎꯅꯤ꯫ ꯑꯗꯨꯒ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃꯒꯁꯨ ꯆꯥꯕ ꯐꯪꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯎ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪꯗꯣ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯏꯃꯣꯟ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯡꯖꯪꯁꯦ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯕ! ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯑꯕꯣꯛꯀꯤ ꯂꯃꯟ ꯁꯤꯡꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯝ ꯇꯧꯅꯤ? ꯇꯨꯔꯦꯜꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯤꯕꯅꯤ꯫ ꯀꯔꯝꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯦ ꯊꯤꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ?" ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯥꯏꯃꯣꯟ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯥꯛꯇ ꯄꯦꯔꯤ ꯄꯦꯔꯤ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯨꯔꯦꯜꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯥꯏꯃꯣꯟ
ꯌꯥꯝꯅ ꯉꯛꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯥꯏꯃꯣꯟꯒꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯔꯕ ꯃꯥꯏꯊꯣꯡꯗꯣ ꯎꯔꯨꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯑꯩꯍꯥꯛꯁꯦ ꯇꯨꯔꯦꯜꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ?" ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯗꯨꯗ ꯁꯥꯏꯃꯣꯟ ꯃꯔꯨ ꯂꯨꯛꯊꯅ ꯈꯨꯝꯖꯔꯝꯃꯤ, "ꯍꯦꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯡꯖꯪꯗꯣ ꯇꯨꯔꯦꯜꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯊꯕꯛꯁꯤꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯊꯥꯛꯂꯤꯕꯅꯤ." ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯝꯃꯤ, "ꯃꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤꯕꯅꯣ? ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯤꯡꯖꯪꯗꯣ ꯁꯣꯏꯗꯅꯃꯛ ꯈꯨꯟꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯇꯨꯔꯦꯜꯒꯤ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯖꯔꯕ ꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡꯂꯕ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯃꯈꯛ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯏꯃꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯃꯁꯤꯔꯥ ꯅꯍꯥꯛꯀꯤ ꯁꯤꯡꯖꯪ ꯍꯥꯏꯕꯗꯣ?" ꯁꯥꯏꯃꯣꯟ ꯉꯛꯅ ꯈꯨꯝꯃꯤ, "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯃꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯁꯤꯡꯖꯪꯗꯣ ꯅꯠꯇꯦ." ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯁꯦꯡꯂꯕ꯭ꯔꯥ? ꯑꯗꯨꯗꯤ ꯃꯤꯠꯀꯨꯞ ꯑꯃꯇꯪꯒ ꯉꯥꯏꯈꯣ, ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯒ ꯄꯨꯔꯛꯀꯦ." ꯑꯁꯨꯝꯅ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇ ꯀꯣꯔꯤꯒꯤ ꯁꯤꯡꯖꯪ ꯑꯃꯈꯛ ꯄꯥꯏꯔꯒ ꯇꯨꯔꯦꯜꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯁꯥꯏꯃꯣꯟꯗ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯃꯁꯤ ꯅꯍꯥꯛꯀꯤ ꯁꯤꯡꯖꯪꯗꯣ ꯁꯣꯏꯗꯅꯃꯛ ꯑꯣꯏꯔꯝꯅꯤ." ꯁꯥꯏꯃꯣꯟ ꯁꯤꯡꯖꯪꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯁꯨ ꯑꯩꯒꯤ ꯁꯤꯡꯖꯪꯗꯣ ꯅꯠꯇꯦ꯫ ꯑꯩꯒꯤ ꯁꯤꯡꯖꯪꯗꯨꯗꯤ ꯎꯅ ꯁꯥꯕ ꯌꯥꯝꯅ ꯃꯜꯂꯕ ꯁꯤꯡꯖꯪꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯁꯥꯏꯃꯣꯟꯒꯤ ꯎꯒꯤ ꯁꯤꯡꯖꯪꯗꯨ ꯇꯨꯔꯦꯜꯗꯨꯗꯒꯤ ꯐꯥꯎꯒꯠꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯏꯃꯣꯟ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯃꯁꯤꯅꯤ ꯑꯩꯒꯤ ꯁꯤꯡꯖꯪ ꯍꯥꯏꯕꯗꯣ, ꯃꯁꯤꯅꯤ꯫ ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ." ꯁꯥꯏꯃꯣꯟꯒꯤ ꯃꯤꯅꯝꯕ ꯌꯥꯎꯗꯕ ꯄꯨꯛꯆꯦꯜꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯊꯃꯣꯏ ꯄꯦꯟꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯁꯥꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯤꯇꯥꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯇꯧꯗꯨꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯁꯅꯥ ꯑꯃꯁꯨꯡ ꯀꯣꯔꯤꯅ ꯁꯥꯕ ꯁꯤꯡꯖꯪ ꯑꯅꯤꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ." ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯁꯥꯏꯃꯣꯟ ꯍꯔꯥꯎꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯑꯇꯥꯡꯕ ꯁꯤꯡꯖꯪ ꯑꯅꯤꯗꯨ ꯁꯥꯏꯃꯣꯟꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯒꯤ ꯑꯃꯟꯕ ꯌꯨꯝꯗꯨ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯥꯏꯃꯣꯟꯅ ꯈꯨꯜꯗꯨꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯏꯃꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯁꯥꯏꯃꯣꯟ, ꯅꯍꯥꯛꯁꯤ ꯀꯔꯝꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒ ꯁꯅꯥ ꯂꯨꯄꯥꯒ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯣ?" ꯁꯥꯏꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯃꯔꯨꯞ, ꯑꯩꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯧꯔꯒ ꯆꯥꯔꯛꯇ꯭ꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯁꯥꯏꯃꯣꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞꯁꯥ, ꯇꯨꯔꯦꯜꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯌꯥꯝꯅ ꯊꯧꯖꯥꯜ ꯂꯩ꯫ ꯑꯩꯕꯨ ꯃꯍꯥꯛꯅ ꯅꯧꯅ ꯄꯨꯟꯁꯤꯁꯦ ꯄꯣꯛꯍꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ." ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯈꯔ ꯐꯠꯇꯕ ꯖꯦꯝꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯖꯦꯝꯁ ꯃꯈꯥ ꯆꯤꯛꯂꯒ ꯁꯥꯏꯃꯣꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯗ ꯀꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, "ꯐꯩ, ꯇꯨꯔꯦꯜꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯁꯥꯏꯃꯣꯟꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯅꯕ ꯁꯣꯏꯗꯅꯃꯛ ꯍꯣꯠꯅꯒꯅꯤ." ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯗ ꯖꯦꯝꯁ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯃꯈꯛ ꯌꯥꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯏꯕ ꯁꯥꯔꯒ ꯁꯤꯡꯖꯪꯗꯣ ꯇꯨꯔꯦꯜꯗꯨꯗ ꯊꯑꯣꯏꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯜ ꯍꯧꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯣ,
ꯑꯩꯒꯤ ꯄꯨꯛ ꯊꯥꯛꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯁꯤꯡꯖꯪꯗꯣ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ꯫ ꯈꯪꯍꯧꯗꯅ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯅꯍꯥꯛꯅ ꯀꯞꯂꯕꯗꯤ ꯀꯔꯤ ꯇꯧꯔꯦ?" ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯖꯦꯝꯁ ꯇꯧꯁꯤꯟꯅꯕ ꯃꯥꯏꯊꯣꯡꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ, "ꯊꯧꯖꯥꯜ ꯍꯩꯔꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯁꯤꯡꯖꯪꯗꯣ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯈꯨꯟꯒꯠꯄꯤꯌꯨꯕ." ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯐꯪꯅꯕ ꯊꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯃꯈꯛ ꯇꯨꯔꯦꯜꯗꯨꯗꯒꯤ ꯐꯥꯎꯒꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯔꯥ? ꯅꯍꯥꯛꯀꯤ ꯁꯤꯡꯖꯪ ꯍꯥꯏꯕꯗꯣ ꯃꯁꯤꯔꯥ?" ꯑꯗꯨꯕꯨ ꯃꯕꯨꯛ ꯁꯦꯡꯗꯕ ꯖꯦꯝꯁꯇꯤ ꯁꯅꯥꯅ ꯁꯥꯕ ꯑꯇꯥꯡꯕ ꯅꯨꯡ ꯀꯌꯥꯃꯔꯨꯝ ꯑꯃꯅ ꯇꯝꯐꯥ ꯊꯤꯟꯕ ꯁꯤꯡꯖꯪꯗꯨ ꯎꯔꯨꯕꯃꯛꯇꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯥꯅꯤ, ꯃꯁꯦ ꯑꯩꯒꯤ ꯁꯤꯡꯖꯪꯗꯨꯅꯤ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯒꯤ ꯁꯤꯡꯖꯪꯗꯨ ꯐꯠ ꯃꯨꯜꯂꯤ꯫ ꯖꯦꯝꯁꯀꯤ ꯆꯣꯞꯄ ꯃꯇꯧꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯇꯥꯎꯍꯩ, ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯇꯥꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗ ꯀꯜꯂꯛꯄ ꯅꯨꯄꯥ! ꯅꯍꯥꯛꯇꯤ ꯅꯕꯨꯛ ꯌꯥꯝꯅ ꯁꯦꯡꯗꯦ꯫ ꯅꯍꯥꯛꯀꯤ ꯁꯤꯡꯖꯪꯗꯣ ꯃꯗꯨꯁꯨ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯄꯤꯔꯛꯎ, ꯑꯩꯒꯤ ꯁꯤꯡꯖꯪꯗꯨ ꯄꯤꯔꯛꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯤꯡꯖꯪꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪꯗꯨꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯝꯁ ꯃꯤꯒꯤ ꯃꯔꯜꯗ ꯀꯔꯥꯝꯂꯨꯕꯗꯒꯤ ꯃꯁꯥꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯁꯤꯡꯖꯪꯗꯨꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯃꯁꯨ ꯐꯪꯗ ꯂꯣꯏꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯔꯥꯜꯗꯣ ꯌꯥꯖꯔꯝꯃꯤ꯫ ꯅꯤꯡꯉꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯥꯏꯃꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯏꯃꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯛ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯣ ꯃꯗꯨꯗ ꯑꯍꯥꯎꯕ ꯑꯣꯏꯔꯒꯁꯨ ꯍꯥꯎꯇꯕ ꯑꯣꯏꯔꯒꯁꯨ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕꯁꯤꯡꯗꯣ ꯃꯗꯨꯗ ꯄꯦꯟꯊꯣꯛꯀꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯒꯤ ꯃꯄꯣꯠꯇ ꯃꯤꯇꯥꯔꯣꯏꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏꯗꯣ ꯃꯥꯡꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯏꯃꯣꯟꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯇ ꯄꯤꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯧꯔꯒ ꯀꯞꯂꯒ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯇꯝꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯁꯥꯏꯃꯣꯟꯅ ꯄꯤꯔꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯁꯤꯡꯖꯪ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯁꯨꯔꯒ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯨꯖꯔꯒ ꯐꯪꯂꯛꯄ ꯁꯦꯜꯐꯝꯗꯨꯗ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯁꯥꯏꯃꯣꯟ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯖꯥꯎꯗꯣ ꯁꯅꯥꯒꯨꯝꯅ ꯂꯪꯕ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃꯒꯨꯝ ꯁꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯖꯔꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯤꯕꯨ? ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯁꯥꯏꯃꯣꯟ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯗ ꯍꯨꯏꯖꯥꯎ ꯑꯃꯈꯛ ꯃꯌꯥꯗ ꯆꯦꯕꯥꯡ ꯑꯃꯈꯛ ꯆꯤꯛꯂꯒ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒꯤ ꯍꯨꯏꯖꯥꯎꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ? ꯑꯗꯨꯒ ꯃꯌꯥꯗ ꯆꯤꯛꯂꯤꯕ ꯆꯦꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ?" ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯨꯏꯖꯥꯎꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯍꯨꯏꯖꯥꯎ ꯑꯗꯨꯅ ꯃꯤꯔꯣꯜꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯏꯌꯥꯗ ꯆꯤꯛꯂꯤꯕ ꯆꯦꯕꯥꯡꯁꯦ ꯑꯃꯨꯛꯇꯪ ꯄꯥꯕꯤꯌꯨ." ꯃꯤꯔꯣꯜꯗ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯏꯃꯣꯟ ꯌꯥꯝꯅ ꯉꯛꯅ ꯍꯨꯏꯖꯥꯎꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯟꯊꯕ ꯇꯧꯗ ꯆꯦꯕꯥꯡꯗꯨ ꯂꯧꯔꯒ ꯑꯁꯨꯝꯅ ꯄꯥꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯄꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯑꯩꯍꯥꯛ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯅꯍꯥꯟ ꯃꯈꯩ
ꯑꯩ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯥꯌꯣꯜ ꯇꯧꯔꯒ ꯅꯍꯥꯛꯄꯨ ꯆꯥꯡ ꯌꯦꯡꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡꯕꯒꯤ ꯃꯇꯝꯗꯣ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯁꯦ ꯅꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯦꯡꯅꯈꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯍꯩꯔꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯀꯨꯜꯂꯤꯕꯤ ꯍꯨꯏꯖꯥꯎꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ ꯀꯦꯊꯔꯤꯟ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯁꯣꯜꯂꯨ, ꯃꯀꯣꯛꯇ ꯑꯍꯨꯝꯂꯛ ꯅꯥꯟꯊꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯔꯣꯜꯗꯨ ꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯁꯥꯏꯃꯣꯟ ꯊꯤꯟꯊꯕ ꯇꯧꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯍꯨꯏꯖꯥꯎꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯁꯥꯏꯃꯣꯟꯅ ꯍꯨꯏꯗꯨꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ ꯀꯦꯊꯔꯤꯟ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯍꯥꯏꯔꯕ ꯃꯇꯨꯡ ꯍꯨꯏꯗꯨꯒꯤ ꯃꯀꯣꯛꯇ ꯑꯍꯨꯝꯂꯛ ꯅꯥꯟꯊꯔꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯨꯏꯖꯥꯎ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯦꯞꯂꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯁꯥꯏꯃꯣꯟ ꯀꯦꯊꯔꯤꯟꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯁꯥꯏꯃꯣꯟ ꯑꯃꯁꯨꯡ ꯀꯦꯊꯔꯤꯟ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯨꯜꯗꯨꯒꯤ ꯑꯐꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯄꯣꯠꯁꯪꯕꯝ ꯂꯝꯉꯥꯟꯕꯤꯒꯤ ꯂꯩꯅꯨꯡꯒꯤ ꯌꯨꯝ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯔꯥꯅꯤ 8 ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯔꯥꯅꯤ 8ꯃꯛꯄꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝ ꯈꯟ ꯈꯜꯂꯒ ꯈꯥꯡꯄꯣꯛꯁꯪ ꯁꯥꯕꯤꯔꯒ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯔꯥꯅꯤ 8ꯃꯛ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤ 8 ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯔꯛ ꯃꯔꯛꯇ ꯂꯣꯅ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯆꯠꯂꯒ ꯔꯥꯅꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯔꯥꯅꯤ 8ꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯟꯅ ꯅꯤꯡꯊꯤꯕꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯕꯅ ꯔꯥꯅꯤ 8ꯀꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯅꯤ 8ꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ 8ꯅ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯄꯥꯜ ꯊꯣꯛꯅ ꯊꯧꯅꯥ ꯐꯅ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯁꯨ ꯔꯥꯅꯤ 8ꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯅ ꯔꯥꯅꯤ 8ꯃꯛꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ 8ꯁꯨꯕꯤ ꯔꯥꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄ꯭ꯔꯚꯥ ꯀꯧꯔꯝꯃꯤ꯫ ꯄ꯭ꯔꯚꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯁꯤꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯇꯤꯛ ꯃꯤꯔꯧ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯒꯤ ꯃꯤ ꯑꯃꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯇꯥꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯚꯥ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯀꯌꯥꯃꯔꯨꯝ ꯇꯝꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩꯗꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯚꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯚꯥꯅ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧꯗꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯄ꯭ꯔꯚꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯍꯣꯡꯈ꯭ꯔꯦ, ꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯥꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯔꯥꯅꯤ 8 ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯁꯤ ꯁꯣꯏꯗꯅꯃꯛ ꯁꯥꯎꯈꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒ ꯀꯥꯏꯅꯈꯤꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕꯁꯤ ꯈꯪꯂꯛꯇꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯔꯥꯅꯤ 8 ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯍꯧꯒꯠꯂꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯂꯣꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯔꯥꯅꯤ 8ꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯔꯥꯅꯤ 8ꯀꯤ ꯃꯌꯨꯝꯗ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯔꯝꯗꯦ, ꯈꯪꯂꯝꯗꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕ
mi pumnamak loinamak hipna tumnakiba matam oibanina. Ningthongna Rani Ahalgi mayumda hana thungladuna Rani Ahalgi khangpoksanggi thongdu thilammi. Rani Ahaldu thong thilibadu taraduna makhutta mainam amakhak pairaga thongdu hangdoraklammi. Matamaduda ningthaudu thongjil mapalda leplaga leirambadu uba matamda Ranidu mapukning nungsibaga haraubaga punkiduna ningthauda munna yenglaga mapi sintharai. Adubu ningthongna wahi amata phauba haidana yamna minungsi haitana makhwangdagi thangsangdu satlaga Rani Ahaldugi mangaksamdu phat launa kakthatlammi. Rani Ahaldu mangakka masaga tongan tarami. Madu uba matamda ningthaudu nokphet tawraga khangpoksang adudagi thoraktuna Anisuba Rani ki mayumda amuk laklammi. Anisuba Rani su mangakkaktuna halammi. Asumna mathang Rani tarukti chap manaba mihatta minungsi amata yaudana hatkirammi. Akonbada ningthaudu taret subi Rani adugi manakta laklammi. Rani Parbhagi khangpoksanggi thongdudi lolamde. Aduna ningthaudu yum manung aduda changlaklaga Prabhana hipliba phamung adugi manakta changsilaktuna tumliba Prabhagi mangak adu kaklammi. Prabhagi mangak kamasaga tongan tabadu uraga ningthaudu yamna harauna makhol thokna noklammi. Aduga khangpoksang adudagi thoraklaga magi sagoldu thauraga konung tamna chatkre. Ningthaudu hek chatkibaga Prabhagi akakpa makok amadi masadu tapna mangkirammi. Phamung mathak adudagi ningthauna halamliba asi Prabhagi mitrangi mitamni. Prabhadu matam supada ningthauna khudong thibada tahalakpa yai haiba khangbadagi numidang hippa matamda phamung mathakta mahaki mitrangi mitam ama hek tumhallammi. Aduga mahakna phamung makhada tumlammi. Prabhadu tumlaga leirambadagi ningthauna nokpagi makholdu tarubadagi tumba kairaduna mamit singlakpani. Ningthauna chatkraba matung asidadi Prabhadu phamung makha adudagi thoraklaga mahaki phamung aduda phamlaga ningthauna hondoklamba leimaida taraga leiriba I teiraba thangsangdu yenglaga Prabha ningthaugi minungsi khangdaba thamoi aduda warauduna kapli. Aduga Prabhadu mapukningdadi ningthaubu laman khumlagi haina chap yungna khalammi. Matau karamna laman khumsigi haina upai thiraklammi. Upai phanglabada Prabha mapidu tethoklammi. Aduga Prabhadu uchi angauba phajaba amakhak onthokre. Aduga mahaki phamang adudagi huttuna konung manung phauba leinungda hutlaga chatlammi. Aduga ningthaugi tumpham ka adugi makhagi leinung aduda mitrangi phajaraba achauba konunggumlaba yum amakhak sarammi. Yumdu saba loirabada Prabhadu uchi angaubadudagi asengba Prabhagi saktamda amuk onthoraklaga masak matau yamna phajaraba nupi amagi saklonda amuk olaga leirammi. Numidangi matamda ningthau amadi Maharanina sanabawari kayamarum Prabhana leinunggi yum adudagi mayak sengna tarammi. Wari sing adudagi Prabhana Maharanidu mama oigidore haibasi mayak sengna khanglammi. Aduna ahing thenglaba matamda ningthau Maharanina ningthina tumthakre haiba khanglaba matamda Prabha uchi olaga leinunggi yum adudagi ningthaugi ka aduda phaugalakhi. Aduga uchi dagi amuk Prabha onthorakhi. Aduga ningthau amadi Maharanina nungaina tumliba aduda munna yenglaga nokphet tawi. Adudagi amuk makhut khubak anidu tingthoklaga mamit ishilaga machindu makhol thokhandana murum soli. Ngaihakki matungda mahaki khubak adudagi manil khara paithoraklaga Maharanigi mabuk manungda changkirammi. Aduga mabuk manungda yauriba taibang phaudriba angangdubu hatkhi. Matau asumna Prabhana Maharanigi mirolakpa macha kayamarum masing thingamdana hatkirammi. Taibang phaudriba macha kaya ama sikhibasida Maharanidu thamoi yamna soklammi amadi nungaitaba kaya aduna Maharanidu thamoi laiman oibadagi thamoi leinana nare. Masidagidi masadu yamna solaklammi. Ningthaudu Maharanigi matau asida yamna nungaijaramde. Ningthauna Maharanigi masadu kharada oirabasu nungainabagidamak haiduna athapa mafam fajaraba mafam kayada purammi. Fajaraba umang amada yum amakhak saraga yumduda leiraga Maharanidugi pukning penanaba nungainaba silammi.
Sahi amagi matungda umang aduda Maharanidu machanupa amakak phangjarame. Matam kuirabagi matungda machanupa ama phangjabasida Maharani amadi ningthaudu asukki matik haraujaramme. Maharani su thamoi lenanaramba adu phakiramme. Angang asigi maming ningthaungna manga lakpa haina kaurame. Manga lakpabu puraga ningthau amadi Maharani konungda halaklamme. Makhoina halakpa asida mayamna jagoi isai kayamarom tauraga oklamme. Pausi lenungda leiriba Prabhasu taraklamme. Ahing athengba matamamada Prabhana ningthaugi ka aduda uchi olaga thoraklaga Prabhagi saktamda amuk onthorakhi. Aduga phamungda nungaina tumlaga leiriba ningthau amadi Maharanigi mayaida hipliba manga lakpabu yenglamme. Aduga manga lakpabu puraga leinunggi yom aduda amuk sangkhiramme. Nongalakpa matamdadi manga lakpa leiramdabagi pausi leibak sinba thungna sandokre. Macha mafam khangda mangkhraba sida Maharanidu wakhalna lagatkhiduna handakti mathwai thakhiramme. Matamdi asum haujinki manga lakpadi phangba kauba marekhidre. Maharanisu sikhraba asidadi ningthaudu mahausaga manakhidre. Nokpa haibadu kawkhre. Matam chuppada awabagi sakphamda adumak leikhre. Sahi 13 matungda Prabha amadi manga lakpa konunggi darbar aduda chalaklamme. Nupi amaga nupa amaga darbar tamna changlakpa aduda angam athau mantri phamnaiba pumnamak tingak Prabha amadi manga lakpada yenglamme. Manga lakpana ningthauda makhau pongna hairame. Hai hanuba ningthau ngasidagi aina ningthau oragadabane. Ningthaudu manga lakpagi wahai aduda yamna sauramme. Ningthaudu manga lakpabu hatlage haibagi wakhalda magi thangsangdu pairaga Prabha amadi manga lakpagi manakta changsilaklamme. Matamduda Prabhadu mahaki asengba hanagi saktamduda olakhi. Madu ningthau khaktana uramme. Maduda ningthaudu Prabhada munna yenglaga leiramme. Tanja asida manga lakpana ningthaubu manga kaklaga hatkiramme. Atai leiriba mantri phamnaiba mayam adusu manga lakpana kihanduna manga lakpana namlaga ningthau oiramme. Matam kharagi matungda manga lakpana lam koithorakpa matamda masak matau yamna phajabi nupi amakhak thengnarami. Nupi asiga manga lakpaga luhonglamme. Matam kharagi matungda amuk manga lakpa machanupa phaibok ama poklamme. Mamingna Rishi amasung Nisi kauramme. Manga lakpagi nupi Maharani asina manem oiriba Prabhabu yaninglamde amadi nungsiramde. Masidagi Prabhada maral kayamarum pisillaga manga lakpada Prabhabu namduna halhankiramme. Manga lakpana namduna ningthau oikibasida yaningdaba mantri amakhakna Nisiga yamna toina pulamme. Ningthau manga lakpana leibaksigi ningthau hatkiba amadi mama hatkibagi wari pumnamak mantri asina pikliba Nisida wari kaya liduna Nisina mapa ningthau manga lakpabu yengthi halamme. Nisina chawraklaba matamda mama mapa Rishiga yanaramde yengthinaramme. Tasengna makhoi nupibu karisu leitana khanba mi hatpagi halengba leitraba ningthaugi chadanauda haibadu oirakhi. Masigi matungda Nisina mama mapa amadi Rishi punna halaga mahakna ningthau oirage haibagi wakhal khalakpadagi mantriga tanaraga kana khanghandana sanabada hu hapchillaga ningthau manga lakpa Maharani amadi Rishibu hatkiramme. Mama mapa amadi Rishi sikibagi harauba phungdokpo oina Nisiga mantri aduga ka amada yu thaklamme. Mantrina Nisina yu ngauringaigi khudong sabasi lauraga mantrina Nisibu hatlamme. Matawasumna phatraba puksial piklaba ningthau adugi I mari pumba loinamak tumna mangkhiramme.